ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦꯁꯅꯥ ꯅꯥꯎꯔꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯍꯔꯗꯒꯤ ꯈꯔ ꯍꯥꯏꯊꯕ ꯂꯝꯗꯝ ꯑꯃꯈꯛꯅꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯉꯥ ꯌꯣꯛꯄ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯊꯥꯕ, ꯅꯣꯡꯃꯒꯤ ꯂꯨ ꯂꯥꯡ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯅꯨꯄꯤꯁꯤꯡꯁꯨ ꯅꯨꯄꯥꯗꯒꯤ ꯇꯥꯗꯦ꯫ ꯁꯨꯕ ꯅꯣꯝꯕꯗ ꯊꯦꯂꯣꯡ ꯂꯣꯡ ꯊ꯭ꯔꯥꯏꯈꯣꯟꯗꯨꯅ ꯅꯨꯄꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯕ ꯂꯝꯗꯝ ꯑꯃꯈꯛꯅꯤ꯫ ꯐꯥꯏꯔꯦꯟꯁꯨ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ, ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯐꯥꯏꯔꯦꯟ ꯑꯁꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯃꯥꯅ ꯄꯤꯕ ꯑꯍꯟꯅꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ 2 ꯑꯃꯗꯤ ꯃꯆꯜ 2 ꯑꯃꯁꯨ ꯂꯩ꯫ ꯃꯆꯟ ꯉꯥꯟꯊꯣꯏꯅ ꯐꯥꯏꯔꯦꯟꯒꯤ ꯍꯦꯛ ꯃꯊꯪꯅꯤ, ꯑꯗꯨꯒ ꯄꯤꯕꯥꯅ ꯅꯨꯄꯥꯗ ꯌꯥꯏꯃꯅꯤ꯫ ꯇꯝꯐꯥꯅ 3 ꯁꯨꯕꯤ, ꯇꯝꯐꯥꯒꯤ ꯃꯈꯥꯅ ꯇꯣꯝꯊꯤꯟꯅꯤ꯫ ꯉꯥꯟꯊꯣꯏꯁꯤ ꯌꯥꯝꯅ ꯆꯝꯃꯤ, ꯃꯕꯨꯡ ꯐꯥꯏꯔꯦꯟꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯑꯕ ꯃꯇꯝꯅꯤ꯫ ꯇꯥꯆꯧ, ꯍꯣ ꯇꯥꯆꯧ, ꯆꯥꯛ ꯊꯥꯡꯗꯣꯛꯑꯦ꯫ ꯑꯣ, ꯍꯣꯏ ꯇꯥꯆꯧ ꯂꯥꯛꯑꯦ꯫ ꯀꯩ ꯏꯟꯖꯥꯡꯅꯣ ꯉꯥꯟꯊꯣꯏ? ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧꯒꯅꯤ, ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ꯫ ꯏꯆꯟꯅ ꯊꯣꯡꯕꯅꯁꯨ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯤ? ꯄꯥꯕꯗꯤ ꯈꯥꯇꯣꯟ ꯍꯣꯏꯒꯤ ꯊꯥꯡꯖꯤꯡ ꯍꯦꯛꯄ, ꯑꯗꯨꯒ ꯏꯃꯥꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦꯌꯦ꯫ ꯌꯥꯏꯃꯅ ꯇꯥ ꯄꯥꯃꯦ ꯍꯣꯏꯒꯤ ꯀꯣꯝ ꯁꯤꯠꯅꯤꯅ ꯆꯠꯈꯤ꯫ ꯇꯝꯐꯥꯒ ꯇꯣꯝꯊꯤꯟꯒꯅ ꯏꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯄꯣꯠ ꯂꯣꯏꯁꯤꯟꯕꯩ ꯏꯅꯦꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤ ꯃꯣꯏ 2 ꯆꯠꯈ꯭ꯔꯦ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯑꯗꯣ ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯝꯐꯥꯒꯁꯦ ꯈꯔ ꯉꯥꯡꯉꯨꯕ꯫ ꯇꯝꯐꯥꯅ ꯉꯁꯤ ꯁꯤ ꯌꯧꯅ ꯉꯥꯡꯅꯕ ꯋꯥꯔꯤꯁꯦ ꯏꯃꯥꯅꯅꯤꯀꯣ꯫ ꯑꯩꯅ ꯂꯩꯔꯤꯈꯩꯗꯤ ꯐꯩ, ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯑꯩꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯕ꯫ ꯇꯥꯆꯧ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯍꯥꯏꯒꯨꯝꯅ ꯆꯨꯝꯃꯤ꯫ ꯏꯃꯥꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯅꯋꯥꯡꯍꯜꯂꯤ꯫ ꯏꯆꯟ ꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ꯫ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯅꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯜ ꯄꯤꯁꯤꯟꯗꯅ ꯂꯣꯏꯅ ꯃꯥꯡꯗꯧꯔꯦ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯔꯩ ꯃꯄꯥꯝꯗꯅꯤ꯫ ꯃꯅꯥꯎ ꯃꯦꯝꯆꯥꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨ ꯆꯩꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯕꯨꯡꯒꯤ ꯅꯨꯄꯤꯕꯨꯅ ꯊꯥꯒꯠꯂꯤ꯫ ꯃꯦꯝꯆꯥꯅ, ꯍꯩꯊꯥꯕ ꯂꯩ, ꯅꯣꯏ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤ ꯐꯥꯎꯕ ꯅꯣꯏ ꯑꯅꯤꯅ ꯄꯦꯜꯍꯟꯕ ꯉꯝꯗꯦ꯫ ꯉꯁꯥꯏꯅ ꯏꯅꯝꯃ ꯍꯣꯏꯗ ꯆꯪꯉꯗꯤꯅꯦ, ꯉꯁꯥꯏꯅ ꯉꯧꯕꯣ ꯇꯥꯎꯕꯣ ꯉꯁꯥꯏꯅ ꯆꯥꯔꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯥ ꯃꯆꯥ ꯊꯣꯡꯉꯦ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨꯅꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯆꯦ, ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯕꯜꯂꯩ, ꯅꯪꯒꯤ ꯌꯦꯟꯖꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯍꯩꯅꯔꯣꯏꯗ꯫ ꯑꯇꯣꯝꯕꯁꯨ ꯃꯆꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯀꯩꯅꯣ ꯂꯩꯒꯦꯗꯤ ꯂꯩꯇꯦ꯫ ꯃꯥꯅ ꯐꯃꯨꯡꯗꯨꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯗꯤꯅꯦ ꯏꯅꯝꯃ, ꯏꯅꯝꯇꯣꯟ, ꯁꯥꯎꯕꯤꯔꯅꯨ꯫ ꯅꯧꯄ꯭ꯋꯥ ꯅꯨꯄꯥꯁꯤꯁꯨ ꯂꯪꯐꯩ ꯆꯠꯄꯗ ꯆꯤꯡꯗꯩ ꯑꯣꯟꯊꯕꯗꯒꯤ ꯂꯦꯡꯕ ꯉꯝꯗ ꯂꯩꯕꯒ, ꯅꯆꯜꯁꯨ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕꯅꯦ꯫ ꯅꯌꯥ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯗ ꯇꯣꯝꯕꯤꯔꯩꯅ, ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯁꯤ ꯅꯥꯔꯒ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯑꯩꯈꯣꯏꯕꯨ ꯋꯥ ꯈꯪꯗꯕꯤ ꯇꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯕ? ꯏꯅꯥꯎ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩꯗꯤ ꯆꯠꯂꯦꯍꯦ꯫ ꯀꯥꯏꯗ ꯂꯩꯍꯧꯕꯅꯣ ꯏꯆꯦ? ꯑꯩꯁꯨ ꯂꯥꯛꯑꯗꯧꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯥꯔꯤꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ, ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯔꯦꯡꯈꯥꯛ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯅ ꯃꯉꯛꯁꯤꯡꯁꯦ ꯊꯦꯛꯀꯠꯄꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯐꯥꯎꯕ ꯍꯦꯛ ꯎꯗꯦ꯫ ꯏꯅꯝꯃ, ꯅꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗꯣ ꯑꯉꯛꯄꯅꯤꯀꯣ꯫ ꯁꯣꯝꯗ ꯇꯝꯐꯥꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯕꯥꯅ, ꯇꯝꯐꯥ, ꯏꯅꯦꯗ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯑꯃꯨꯛꯇ ꯈꯦꯠꯂꯝꯃꯨ꯫ ꯏꯅꯦ ꯌꯨꯝ ꯁꯥꯔꯤꯕ ꯅꯣꯏꯒꯤ ꯃꯥ ꯃꯈꯣꯏꯒꯤꯅꯦ ꯀꯔꯤꯅꯣ ꯈꯖꯤꯛꯇ ꯄꯤꯕꯤꯔꯨꯈꯤꯒꯦ꯫ ꯀꯩꯅꯣ ꯏꯅꯦ, ꯑꯩꯕꯨ ꯌꯣꯡꯆꯥꯛꯁꯦ ꯈꯦꯠꯂꯣꯕ? ꯌꯨꯝꯗ ꯅꯣꯡꯃꯇ ꯈꯦꯠꯇꯦ꯫ ꯏꯆꯦꯅ ꯍꯥꯏꯃꯟꯕꯗꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯍꯩꯅꯗꯦꯕ꯫ ꯉꯁꯥꯏꯅ ꯌꯨꯝꯗ ꯆꯠꯅꯤꯡꯂꯕꯅꯤ ꯑꯩꯗꯤ꯫ ꯊꯕꯥꯁꯨ ꯐꯠ ꯁꯥꯎꯔꯛꯏ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯦ ꯊꯕꯥꯁꯤ꯫ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯅꯤ ꯍꯥꯏꯅ ꯂꯥꯛꯃꯤꯕꯁꯤꯗꯤ ꯑꯣꯟꯅꯔꯦꯗꯅ꯫ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯄ ꯂꯥꯛꯏꯕ ꯑꯣꯏꯔꯦ꯫ ꯍꯣ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯂꯦꯡꯕꯤꯔꯣ꯫ ꯑꯩꯅ ꯍꯦꯟꯅꯅꯦ ꯌꯦꯡꯖꯅꯤꯡꯗꯦ꯫ ꯑꯗꯨꯅꯁꯨ ꯅꯌꯨꯝ ꯄꯥꯅꯤꯡꯉꯤꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯆꯟꯅꯔꯣꯏꯅꯦ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯅ ꯀꯦꯔꯤꯅꯤ ꯀꯥꯏꯅꯒ ꯇꯧꯖꯔꯤꯕꯗꯣ꯫ ꯑꯩꯕꯨ ꯆꯟꯅꯔꯣꯏ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ꯫ ꯏꯅꯦꯗꯤ ꯀꯌꯥꯝ ꯆꯟꯅꯒꯦ? ꯃꯥꯃꯅ ꯍꯦꯛ ꯐꯨꯕꯒꯤ, ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯀꯞꯄꯒ ꯆꯦꯜꯂꯛꯄꯗꯣ ꯆꯟꯅꯕꯒꯤ ꯑꯣꯏꯔꯦ ꯏꯅꯦꯗꯤ꯫ ꯀꯌꯥꯗ ꯉꯝꯃꯤꯕ ꯃꯆꯤꯟꯅꯣꯅꯦꯍꯦ ꯃꯁꯦ! ꯍꯥꯏ ꯆꯤꯟꯊꯤꯕꯤ! ꯅꯆꯤꯟꯅ ꯊꯥꯔꯕꯗꯤ ꯅꯪ ꯐꯖꯅ ꯍꯧꯅꯤꯀꯣ ꯏꯕꯦꯝꯃ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯈꯨꯝꯐꯝ ꯂꯩꯔꯝꯃꯔꯣꯏꯅꯦ꯫ ꯇꯣꯝꯊꯤꯟ, ꯍꯣ ꯇꯣꯝꯊꯤꯟ, ꯑꯣ ꯇꯣꯝꯊꯤꯟ! ꯍꯩ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯕꯣ! ꯑꯣꯏ ꯇꯣꯝꯊꯤꯟ! ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯗ ꯃꯪꯉꯤꯅꯦꯕ꯫ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫
ꯉꯝꯃꯦ ꯃꯁꯤ ꯐꯖꯅ ꯉꯝꯃꯤꯀꯣ ꯃꯃꯥꯒꯤ ꯃꯕꯨꯛ ꯍꯦꯛ ꯂꯧꯏꯗ ꯑꯩꯒꯤ ꯏꯌꯥ ꯏꯃꯧ ꯂꯥꯛꯏ ꯀꯥꯏꯅꯒ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯉꯝꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤꯁꯦ ꯄꯥꯛ ꯇꯧꯕ ꯂꯩꯇꯦ ꯃꯣꯏ ꯂꯥꯛꯑꯒꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯅꯪꯅꯕ ꯑꯣꯏꯔꯦ ꯏꯌꯥꯁꯤ ꯐꯪꯉꯤ ꯃꯪꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯐꯥꯎꯕꯤꯁꯤꯁꯨ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯕꯗꯗꯤ ꯇꯟꯗ꯭ꯔꯤꯕ ꯁꯥꯎꯁꯤꯟꯅꯗꯅꯒ ꯆꯠꯈ꯭ꯔꯦꯕꯁꯦ ꯌꯥꯏꯃꯁꯨ ꯁꯣꯝꯗ ꯊꯕꯛ ꯁꯨꯐꯝꯗ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯇꯌꯥꯏ ꯅꯣꯏꯒꯤ ꯏꯃꯥꯒ ꯅꯣꯏꯒꯤ ꯅꯆꯟꯒꯗꯣ ꯑꯩꯗꯤ ꯀꯌꯥ ꯃꯥꯏ ꯆꯥꯟꯅꯗꯧꯕ ꯃꯥꯟꯗꯦ ꯏꯅꯝꯃꯕꯨꯗꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯑꯅꯤꯗꯣ ꯌꯥꯝ ꯍꯩꯅꯔꯣꯏꯕ ꯈꯔ ꯀꯦꯔꯞꯅ ꯑꯃꯨꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤꯕꯀꯣ ꯅꯣꯏꯒꯤ ꯃꯤꯌꯥꯝꯗꯨꯒꯤ ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯃꯣꯏꯕ ꯑꯦ ꯅꯪꯁꯨ ꯂꯥꯛꯄꯒ ꯃꯧ ꯐꯠꯇꯕꯤꯅꯦꯕ ꯅꯪꯅ ꯑꯣꯏꯒꯦ ꯈꯜꯂꯤꯁꯤ 이마가 이선가 하이나디 하이나부 헥도 헨만드로 어두디 헨만디 그수 아이나 하이세 헥 야드바 아이디 아토부 누파 아마다 센크레 예 낭기시디 이마가 이선가다 나마 통하가 아토파 꼬이 가이나가 따이네바 이스 하이비레다 낭나 칸비리바 꼬이자디 레카이가 탕나리 모이기 마군 칸다바 까나레게 하이앵와이 모이나 아이부 미나이금나 옷비바드로 낭나 빠미세 야리 낭디 아이나 와라가 뺀도이나죠 하이마 ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯀꯞꯂꯤꯕ ꯃꯥꯜꯂꯤꯅꯤ ꯍꯣ ꯑꯩ ꯌꯥꯖꯔꯤ ꯏꯕꯦꯝꯃ ꯏꯕꯦꯝꯃꯒꯤ ꯑꯊꯪꯕꯨ ꯏꯀꯣꯛ ꯊꯛꯇꯅꯦ ꯊꯥꯡꯒꯠꯆꯔꯦ ꯑꯩ ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯥꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯤꯜꯂꯤꯕꯗꯤ ꯐꯥꯏꯔꯦꯟꯅꯤ ꯃꯃꯥ ꯃꯄꯥꯗꯤ ꯑꯉꯥꯡꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯃꯀꯦ ꯁꯦꯝꯗꯨꯅ ꯐꯥꯏꯔꯦꯟꯒꯤ ꯃꯄꯥꯁꯨ ꯃꯉꯥꯏ ꯄꯪꯁꯨ ꯁꯨꯔꯒ ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯐꯥꯏꯔꯦꯟꯅ ꯌꯥꯏꯃ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯗꯤ ꯕꯣꯔ ꯕꯥꯇꯣꯟ ꯆꯠꯅꯕ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯏꯔꯨ ꯂꯨꯅꯕ ꯉꯥꯡꯅꯍꯧꯔꯤꯕꯅꯤ ꯏꯆꯦꯒ ꯍꯩꯃ ꯑꯇꯩ ꯃꯇꯝꯗ ꯌꯥꯗ꯭ꯔꯁꯨ ꯉꯁꯤꯁꯦ ꯃꯥ ꯏꯔꯨ ꯌꯥꯝꯅ ꯂꯨꯅꯤꯡꯗ꯭ꯔꯕꯅꯦꯕ ꯅꯆꯦꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯑꯝꯇ ꯆꯠꯅꯕ ꯍꯥꯏꯔꯨꯁꯨ ꯆꯣ ꯑꯣꯏꯔꯔꯣꯏ ꯃꯗꯨ ꯑꯉꯥꯡ ꯅꯨꯡꯉꯥꯏꯔꯗꯤ ꯑꯁ ꯇꯥꯆꯧ ꯀꯥꯏꯗꯩꯅꯣꯗ ꯑꯩ ꯉꯝꯃꯣꯏꯗ ꯏꯀꯥꯏꯌꯦꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯣ ꯅꯪꯁꯨ ꯉꯝꯃꯔꯣꯏꯕ ꯅꯆꯦꯁꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯋꯥꯔꯧꯅ ꯆꯠꯈꯤꯕꯗꯨꯔꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯁꯨꯅꯦ ꯁꯤ ꯌꯧꯔꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯅꯤ ꯂꯨꯍꯣꯡꯕꯁꯦ ꯃꯥꯝꯇꯣꯞꯀ ꯕꯣꯔ ꯀꯩꯅꯥꯒꯇꯪꯅ ꯊꯝꯃꯁꯤ ꯑꯗꯨ ꯑꯣꯏꯗꯤ ꯃꯃꯥꯁꯨ ꯁꯥ ꯃꯂꯥꯁꯨ ꯁꯥ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯑꯦ ꯀꯥꯏꯗꯩꯅꯣꯗ ꯇꯥꯆꯧ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏꯁꯦ ꯑꯩ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯆꯥꯛ ꯏꯟꯕꯤ ꯑꯗꯨꯒ ꯐꯥꯏꯔꯦꯟꯁꯨ ꯃꯆꯟꯕꯨ ꯆꯥꯛ ꯏꯟꯕꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇ ꯅꯨꯡꯉꯥꯏꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯇꯥꯆꯧ ꯑꯩ ꯇꯥꯆꯧꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯛꯏ ꯐꯥꯏꯔꯦꯟꯁꯨ ꯉꯁꯥꯏꯗꯒꯤ ꯈꯥꯝꯗꯨꯅ ꯊꯝꯕ ꯄꯤ ꯑꯗꯨ ꯂꯦꯞꯇꯅ ꯁꯤꯟꯊꯗꯨꯅ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯌꯥꯔꯦꯁꯦ ꯏꯕꯨꯡꯒꯤ ꯉꯥꯟꯊꯣꯏ ꯅꯀꯣꯛ ꯆꯤꯛꯑꯅꯤ ꯍꯣꯔꯦꯟ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯋꯥꯟꯊꯔꯕꯗꯤ ꯃꯣꯏꯒꯤ ꯂꯣꯌꯨꯝꯕꯤꯁꯦ ꯍꯥꯏꯅꯈ꯭ꯔꯅꯤꯁꯦ ꯁꯤ ꯇꯣꯛꯑꯣꯕꯁꯦ ꯇꯥꯆꯧ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤꯔꯩꯁꯨ ꯕꯦꯝꯃ ꯌꯥꯔꯦꯍꯦ ꯀꯩꯅꯣ ꯊꯦꯡꯈ꯭ꯔꯅꯤ ꯀꯦꯅꯕ ꯃꯤꯁꯨ ꯂꯥꯛꯑꯒ ꯂꯩꯔꯦ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯁꯣꯝꯗ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ ꯀꯩꯅꯥ ꯑꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤ ꯁꯣꯝꯒꯤ ꯃꯅꯦꯝꯁꯤꯁꯨ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗꯦ ꯇꯣꯝꯕꯤꯔꯩꯗꯒꯤ ꯆꯥꯡ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯇꯥꯊꯣꯠꯅ ꯃꯧꯗꯣ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯈꯪꯒꯅꯤ ꯃꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯔꯦ ꯁꯅꯥ ꯃꯌꯥꯝ ꯁꯤꯔꯦ ꯀꯥꯏꯅꯒ ꯃꯨꯛꯏꯕꯗꯣ ꯃꯆꯥꯁꯤꯒꯤ ꯁꯅꯥ ꯀꯌꯥꯝ ꯍꯥꯄꯛꯀꯦ ꯌꯦꯡꯂꯒꯅꯦ ꯑꯣꯠꯀꯦꯕ ꯑꯩ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯤ ꯊꯥ ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯉꯥꯟꯊꯣꯏꯁꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯀꯦꯖꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯊꯣꯠꯅ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯍꯥꯏꯃꯧ ꯍꯣꯃꯧ ꯍꯣ ꯏꯕꯦꯝꯃꯧ ꯑꯣ ꯁꯅꯥ ꯌꯥꯝꯅ ꯌꯥꯟꯕꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯧ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ ꯉꯥꯟꯊꯣꯏꯁꯨ ꯃꯅꯦꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯄꯥꯝꯗ ꯆꯠꯂꯅꯤꯅ ꯍꯔꯥꯎꯖꯔꯝꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯦ ꯅꯄꯥꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯕꯗ ꯉꯥꯅꯨꯁꯤꯡꯁꯦ ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯍꯥꯞꯇꯕ ꯃꯈꯩ ꯃꯀꯦ ꯁꯦꯝꯃꯤꯅꯦꯕ ꯅꯪ ꯃꯀꯦ ꯁꯦꯝꯃꯤꯅꯦꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯥꯛꯑꯒꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯑꯁꯨꯝꯅ ꯀꯦꯕ ꯂꯣꯏꯔꯕ ꯉꯥꯟꯊꯣꯏ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯒ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯪꯅꯕ ꯌꯥꯅꯕ ꯆꯠꯂꯨꯔꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯂꯨꯍꯣꯡꯂꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯝꯐꯥ ꯈꯠꯅꯔꯝꯃꯤ ꯏꯕꯦꯝꯃ ꯃꯧ ꯑꯩꯈꯣꯏꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯅꯥꯏꯔꯣ ꯅꯪꯅ ꯅꯪꯒꯤ ꯃꯣꯠꯂꯕ ꯐꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯁꯨ ꯍꯥꯏꯔꯒ ꯑꯩꯅꯒ ꯍꯦꯛꯇꯒ ꯁꯨꯒꯗ꯭ꯔꯣ ꯅꯪꯅ ꯃꯧ ꯑꯣꯏꯕ ꯂꯥꯛꯏꯕꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯁꯤꯔꯕ ꯏꯕꯦꯝꯃ ꯌꯥꯔꯣꯏꯀꯣ ꯇꯝꯐꯥ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯑꯣꯏꯔꯣꯏꯕ ꯀꯔꯤ ꯑꯩꯕꯨ ꯃꯤꯔꯦꯝꯁꯤꯡꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯏꯅꯤ ꯀꯥꯏꯅꯒ ꯑꯗꯨꯗꯤ ꯃꯤꯅꯥꯏꯒꯤ ꯃꯒꯨꯟꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯕ
ꯑꯁꯨꯝ ꯍꯥꯏꯔꯝꯗꯨꯅ ꯁꯝꯗ ꯍꯥꯟꯅ ꯂꯥꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯇꯝꯐꯥꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯒ ꯂꯥꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯃꯤ 3ꯒꯤ ꯊꯥꯡꯖꯤꯡ ꯍꯦꯛꯄꯒꯤ ꯁꯦꯜ ꯑꯗꯨꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯌꯥꯎꯗꯦ꯫ ꯍꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯗꯤ ꯐꯅꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯦ꯫ ꯌꯦꯟ ꯀꯥꯎꯅꯕꯗꯧꯅ ꯏꯆꯥꯇꯣꯝꯕꯤꯒ ꯏꯃꯧ ꯏꯕꯦꯝꯃꯒꯅ ꯍꯩ ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯤ ꯃꯩ ꯇꯥꯅꯤꯀꯣ꯫ ꯑꯅꯤꯗꯨ ꯁꯝ ꯐꯣꯏꯅꯔꯝꯕꯒ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯅ ꯄꯥꯕ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤꯀꯣ, ꯑꯩꯉꯣꯟꯗꯅꯦ ꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯀꯅꯨ, ꯑꯩꯒꯤ ꯁꯥꯎꯕꯁꯦ ꯄꯥꯕꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯄꯥꯕ ꯁ꯭ꯋꯥꯏꯁꯦ ꯆꯥꯎꯔꯕ ꯃꯤ ꯌꯥꯝꯅ ꯂꯩꯀꯣ, ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯁꯦ, ꯌꯥꯝ ꯀꯤꯀꯣ ꯄꯥꯕ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯄꯥ ꯀꯥꯏꯁꯦ ꯐꯨꯕ ꯉꯝꯗꯧꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯑꯣ ꯏꯅꯝꯃꯒꯤꯁꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯕꯩ ꯋꯥꯅꯦꯕ, ꯑꯩꯅ ꯁꯨꯝ ꯍꯟꯒꯦꯅ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ, ꯑꯗꯨꯗꯤ ꯅꯁꯝ ꯈꯔ ꯈꯥꯛꯏꯕꯗꯨꯁꯨ ꯑꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛ ꯐꯣꯏꯕꯤꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯆꯤꯟꯁꯤꯜꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯍꯩ ꯅꯥꯂꯥ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯅꯣꯏ ꯑꯩꯅ ꯄꯥꯏꯔꯛꯏꯕ ꯊꯥꯡꯖꯤꯡ ꯀꯣꯔꯆꯤꯁꯤꯅ ꯇꯥꯟꯅ ꯀꯟꯒꯦ, ꯊꯣꯔꯥꯏ ꯃꯆꯥ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯦꯕ, ꯑꯩꯅ ꯄꯩꯁꯥ ꯇꯤꯡꯒꯩ ꯊꯛꯂꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯍꯟꯕ꯫ ꯀꯩꯅꯣ ꯄꯥꯕ ꯅꯃꯧꯗꯨꯕꯨ ꯈꯨꯠ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯗꯤ ꯄꯥꯕꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕꯅꯤ ꯉꯁꯥꯏ, ꯑꯗꯨꯒ ꯃꯆꯥꯗꯒꯤ ꯃꯃꯧ ꯑꯩꯉꯣꯟꯗꯅꯒ ꯍꯥꯟꯅ ꯐꯨꯏꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯅꯪꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯅꯨ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯝꯃꯕꯗꯤꯅꯦ ꯁꯤ ꯊꯣꯛꯑꯣꯏꯗꯕꯅꯦꯕ꯫ ꯇꯝꯐꯥꯗꯤ ꯃꯄꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤꯕ ꯂꯦꯝꯕꯤꯗ ꯑꯃꯨꯛꯀ ꯂꯥꯎꯔꯛꯏ꯫ ꯍꯩ ꯃꯈꯥ ꯇꯥꯅ ꯀꯞꯅꯤꯡꯉꯗꯤ ꯑꯃꯨꯛꯀ ꯀꯟꯒꯦ, ꯑꯗꯨꯗꯤ ꯉꯥꯏꯈꯣꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯕ ꯇꯥꯔꯦ, ꯑꯩꯒꯤ ꯀꯥ ꯌꯧꯅꯕꯅꯦ ꯑꯝꯇ ꯆꯦꯜꯍꯧꯔꯒꯦ ꯑꯩ꯫ ꯉꯥꯏꯈꯣ, ꯅꯣꯏ ꯉꯥꯏꯈꯣꯕ, ꯃꯤ ꯐꯨꯕ ꯄꯦꯟꯗ꯭ꯔꯤ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯔꯩꯁꯨ ꯏꯁꯩ ꯉꯪꯂꯗꯨꯅ ꯂꯥꯛꯏ꯫ ꯍꯣ ꯇꯥꯗ ꯈꯨꯖꯤ ꯌꯣꯟꯕ ꯇꯥꯗ, ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯈꯨꯖꯤꯗꯣ꯫ ꯍꯥꯏ ꯉꯥꯏꯈꯣ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯈꯨꯖꯤ ꯌꯣꯟꯕ ꯇꯥꯔ ꯍꯥꯏꯕ, ꯈꯨꯖꯤ ꯄꯤꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯉꯥꯏꯈꯣ꯫ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ, ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯤꯗ ꯇꯧꯕꯤꯔꯛꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯕ ꯇꯥꯔꯦꯃꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯌꯥꯎꯁꯪ ꯂꯣꯏꯔꯛꯄ, ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯀꯨꯏꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯃꯤꯅ ꯈꯨꯔꯛ ꯍꯥꯡꯗ ꯆꯠꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯀꯩꯊꯦꯜꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯈꯨꯗꯩ ꯍꯧꯅꯕ ꯂꯪ ꯂꯩꯕ ꯂꯥꯛꯏ꯫ ꯃꯁꯥꯗꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯟꯅ ꯋꯥꯔꯤꯕꯁꯤ ꯃꯅꯪꯒꯟꯗ ꯃꯆꯥ ꯑꯄꯤꯛꯄꯁꯨ ꯄꯣꯕꯒꯤꯅꯤ꯫ ꯋꯥꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯁꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯥꯕꯨ ꯂꯥꯛꯄ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯤ ꯃꯥꯒꯤ ꯃꯅꯦꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯉꯥꯟꯊꯣꯏꯁꯨ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯁꯨ ꯌꯥꯗꯕꯅ ꯃꯔꯝꯅ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯉꯁꯥꯏ ꯅꯣꯡꯈꯣꯡ ꯑꯍꯥꯟꯕꯗꯒꯤ ꯍꯧꯖꯤꯛꯇ ꯍꯟꯕꯤꯔꯛꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤꯅ ꯀꯅꯥꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯣ? ꯍꯣ ꯁꯅꯥ ꯏꯕꯦꯝꯃꯧ꯫ ꯏꯃꯥ, ꯃꯤ ꯁꯤꯟꯕꯗꯨꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯕꯨꯡꯉꯣꯁꯤꯁꯨ ꯇꯨꯝꯃꯤ, ꯑꯩ ꯃꯥ ꯍꯥꯟꯅ ꯁꯨꯝꯃꯒꯦ, ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ꯫ ꯍꯥꯏ ꯌꯥꯔꯦ, ꯑꯩꯅꯅꯦ ꯋꯥꯏꯔꯝꯗꯣ ꯇꯥꯁꯤꯜꯂꯕꯅꯤ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯇꯥꯅꯕ ꯑꯃꯨꯛ ꯍꯣꯕꯦ ꯇꯧꯔꯅꯨ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯃꯅꯦꯝ ꯐꯠꯇꯕꯤ ꯇꯥꯍꯟꯗꯣꯏꯗꯣ, ꯏꯁꯨꯗꯣ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯔꯛꯎ, ꯑꯗꯨꯒꯅꯦ ꯅꯊꯧ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯁꯠ ꯇꯧꯔꯨꯆꯣ꯫ ꯇꯥꯊꯣꯠꯁꯨ ꯌꯥꯝ ꯐꯠꯇꯕ ꯅꯠꯇꯦ, ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯤꯅ ꯎꯁꯤꯠꯇꯕꯁꯤ ꯌꯥꯗꯦ꯫ ꯃꯥꯅ ꯉꯥꯟꯊꯣꯏꯗ ꯊꯤꯅ ꯉꯥꯡꯂꯁꯨ ꯉꯥꯟꯊꯣꯏꯒꯤ ꯅꯣꯜꯂꯨꯛꯄ ꯃꯇꯧꯗ ꯇꯥꯊꯣꯠ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯃꯥꯅ ꯇꯥꯊꯣꯠꯁꯤ ꯈꯔ ꯎꯁꯤꯠꯇꯦ ꯃꯔꯝꯁꯤꯒꯤ ꯍꯧꯖꯤꯛ ꯇꯥꯊꯣꯠꯅ ꯁꯥꯎꯔꯤꯕꯁꯤ꯫ ꯍꯥꯟꯅꯒ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯋꯥꯔꯁꯨ ꯉꯥꯟꯊꯣꯏ ꯄꯣꯊꯥꯗꯅ ꯃꯊꯧ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯄꯤꯖꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯕꯨꯁꯨ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯂꯧꯔꯛꯄ ꯂꯪꯁꯤꯡ ꯑꯗꯨ ꯂꯪꯆꯥꯛ ꯆꯥꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯃꯔꯛꯇ ꯉꯥꯟꯊꯣꯏꯅ ꯁꯥꯖꯕ ꯈꯨꯗꯩꯁꯤꯡ ꯑꯗꯨ ꯂꯣꯏꯔꯤ꯫ ꯑꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯥꯏꯔꯦꯅ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯅ ꯂꯥꯛꯅꯤ ꯍꯥꯏꯕꯗꯨꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ꯫ ꯍꯣ ꯅꯪꯒꯤ ꯅꯆꯜꯗꯣ ꯃꯔꯥꯏꯅ ꯑꯗꯨꯝ ꯌꯧꯔꯛꯑꯅꯤ꯫ ꯀꯩꯗꯧꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯨꯕꯣ? ꯈꯪꯗꯦ ꯏꯃꯥ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯉꯥꯏꯉꯝꯗꯦ, ꯏꯆꯟꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯁꯣꯝꯗ ꯉꯥꯟꯊꯣꯏꯁꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯃꯅꯝꯗ ꯄꯣꯖꯗꯨꯅ ꯍꯔꯥꯎ ꯂꯥꯛꯆꯩ꯫ ꯌꯨꯝꯒꯤ ꯂꯝꯕꯤ ꯂꯥꯛꯄꯒꯤ ꯈꯔ ꯋꯥꯠꯂꯤꯉꯩ, ꯆꯤꯡ ꯂꯝꯕꯤ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯥꯛꯄꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯠꯄ ꯌꯥꯔꯝꯗꯦ꯫ ꯈꯨꯗꯛ ꯑꯣꯏꯅ ꯆꯨꯔꯛꯄ ꯅꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ
ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯕ ꯌꯥꯔꯝꯗꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯜꯂꯤ ꯏꯅꯦ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯊꯝꯃꯒ ꯏꯆꯥꯁꯦ ꯃꯕꯨꯛ ꯄꯤꯊꯛꯀꯦ ꯂꯩꯀꯥꯏ ꯃꯅꯦꯅ ꯍꯣꯏ ꯍꯣꯏ ꯍꯩꯃꯥ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯈꯜꯂꯨꯔꯦ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯅꯤꯅ ꯁꯤꯗꯤ ꯏꯁꯨꯗꯣ ꯑꯩꯒꯤꯅꯦ ꯌꯦꯝꯄꯥꯛꯁꯨ ꯌꯥꯎꯔꯤ ꯁꯤꯅ ꯀꯨꯞꯄꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯦ ꯑꯁꯤꯒꯤ ꯃꯔꯝꯁꯤꯗ ꯂꯥꯛꯑꯣ ꯏꯁꯨ ꯊꯣꯏꯕꯤ ꯍꯣꯏ ꯏꯅꯦ ꯑꯩꯅꯦ ꯇꯥꯆꯧꯈꯣꯏꯒꯤ ꯈꯨꯗꯩꯁꯤꯁꯨ ꯆꯣꯠꯄ ꯇꯥꯔꯦ ꯏꯅꯦ ꯁꯤꯁꯨ ꯉꯥꯏꯍꯥꯛꯇ ꯄꯥꯏꯕꯤꯔꯝꯃꯨꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯤꯇꯪ ꯃꯐꯝ ꯆꯥꯕ ꯅꯣꯡ ꯆꯣꯠꯂꯣꯏꯗꯕ ꯃꯐꯝ ꯌꯦꯡꯂꯤꯉꯩ ꯃꯤꯀꯨꯞꯇ ꯑꯉꯛꯄꯅꯤ ꯆꯤꯡꯗꯒꯤ ꯑꯣꯟꯊꯔꯛꯄ ꯅꯨꯡꯖꯥꯎ ꯑꯃ ꯉꯥꯟꯊꯣꯏꯒꯤ ꯃꯊꯛꯇ ꯅꯟꯈ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯥꯈꯠꯇꯨꯅ ꯂꯥꯎꯅꯩ ꯃꯌꯥꯝ ꯉꯥꯟꯊꯣꯏꯁꯤ ꯑꯃꯨꯛꯇ ꯀꯜꯂꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯎ ꯈꯣꯡꯅꯔꯛꯏ ꯉꯥꯟꯊꯣꯏ ꯀꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯕꯅ ꯆꯤꯡꯒꯤꯗꯒꯤ ꯂꯩꯅꯥꯡꯅ ꯅꯨꯡꯖꯥꯎ ꯑꯗꯨ ꯐꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯥꯟꯊꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯤ ꯉꯥꯟꯊꯣꯏ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯕꯗ ꯆꯨꯔꯝꯕ ꯅꯣꯡ ꯑꯃꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯄꯨꯝꯕ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯐꯥꯏꯔꯦꯟ ꯃꯆꯟꯕꯨ ꯍꯦꯟꯅ ꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯁꯨ ꯁꯧ ꯂꯥꯎꯔꯝꯃꯤ ꯃꯣꯏꯇꯌꯥꯏ ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯉꯁꯥꯏꯗꯒꯤꯅꯤ ꯁꯨꯝ ꯌꯦꯡꯕꯅꯦꯕ ꯌꯦꯡꯉꯣ ꯏꯅꯝꯃ ꯂꯥꯛꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯗꯨ ꯊꯣꯡꯉꯨꯒ ꯑꯗꯥ ꯊꯣꯡꯉꯨꯒꯅ ꯃꯌꯥꯝꯁꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯕ ꯅꯣꯏ ꯅꯆꯜ ꯏꯕꯦꯝꯃꯁꯤꯗꯗꯤ ꯃꯥ ꯍꯥꯏꯗꯦꯕ ꯑꯩꯉꯣꯟꯗꯗ ꯌꯥꯔꯦ ꯅꯪꯁꯨ ꯑꯩꯁꯨ ꯅꯣꯡꯃꯗ ꯏꯆꯦꯗꯣ ꯂꯩꯇ꯭ꯔꯤꯉꯩ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯅꯠꯇꯦ ꯇꯥꯆꯧꯅ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯒ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤna ꯑꯩ ꯌꯥꯎꯔꯁꯤ ꯐꯥꯎꯕ ꯅꯪ ꯌꯥꯝ ꯋꯥꯔꯕꯕ ꯅꯪ ꯇꯧꯅꯨ ꯑꯩꯁꯨꯅꯦ ꯋꯥꯕꯩꯗꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯀꯣ ꯍꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯗꯤ ꯐꯅꯤ ꯍꯥꯏꯕ ꯏꯇꯩꯅ ꯀꯃꯥꯏꯅ ꯆꯥꯛꯈꯨꯝ ꯆꯪꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯪꯒꯤ ꯅꯆꯜ ꯏꯕꯦꯝ ꯑꯗꯨꯅꯤ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯗꯨꯅ ꯃꯤ ꯋꯥ ꯕꯣꯔꯥ ꯑꯃꯅꯤ ꯃꯥꯅ ꯉꯥꯡꯉꯝꯗꯣꯏꯁꯦ ꯉꯥꯏꯈꯣ ꯃꯌꯥꯝ ꯂꯥꯡꯕ ꯑꯃꯒꯨꯝ ꯇꯥꯕꯒꯨꯝ ꯇꯧꯏ ꯅꯪꯒꯤ ꯁꯧꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯐꯥꯏꯔꯦꯟꯅ ꯍꯩꯃ ꯏꯅꯦ ꯀꯔꯣꯝꯗꯩꯅꯣ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏ ꯄꯝꯃꯒ ꯍꯥꯟꯅ ꯂꯥꯛꯏꯕꯁꯤꯕꯣ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯗꯣ ꯄꯣꯠ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯉꯥꯡ ꯍꯥꯟꯅ ꯄꯤꯔꯛꯏꯔꯣ ꯏꯅꯦ ꯐꯩꯔꯦꯟ ꯅꯆꯜꯗꯣ ꯏꯅꯦ ꯑꯩ ꯑꯝꯇ ꯑꯣꯛꯄꯤꯔꯨꯈꯤꯒꯦ ꯑꯉꯥꯡ ꯀꯧꯒꯦꯕ ꯌꯥꯏꯃꯥꯎ ꯇꯥꯕ꯭ꯔꯣ ꯏꯅꯦꯁꯦ ꯋꯥꯔꯝꯃꯅꯤ ꯄꯥꯟꯊꯣꯏꯁꯦ ꯑꯃꯨꯛꯇ ꯂꯧꯕꯤꯍꯧꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯆꯧ ꯀꯗꯥꯏꯁꯦ ꯃꯥꯝꯌꯥꯏ ꯄꯝꯒꯦꯁꯦ ꯂꯥꯛꯑꯣ ꯌꯥꯏꯃ ꯐꯩꯔꯦꯟ ꯏꯅꯦꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯃꯁꯤꯒꯦ ꯅꯆꯜꯗꯣ ꯉꯥꯏꯗꯨꯅ ꯃꯥ ꯈꯥꯇꯣꯟ ꯍꯣꯏꯗ ꯍꯥꯟꯅ ꯏꯕꯣꯛ ꯎꯅꯕ ꯆꯪꯈ꯭ꯔꯤꯅꯤ ꯏꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯦ ꯏꯅꯦ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯅꯤ ꯏꯅꯦꯒꯤ ꯐꯩꯔꯦꯟ ꯏꯅꯦꯕు ꯄꯥꯎꯁꯦ ꯀꯔꯝꯅ ꯇꯝꯃꯣ ꯍꯥꯏꯕꯅꯣ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯏꯅꯦ ꯑꯩ ꯂꯪꯊꯣꯛꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ ꯏꯅꯦ ꯈꯨꯝꯃꯣ ꯀꯩꯗꯧꯔꯒꯦꯕꯁꯦ ꯏꯅꯦ ꯅꯪꯅ ꯁꯨꯝ ꯀꯞꯄꯤꯁꯦ ꯑꯩ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦꯕ ꯈꯨꯝꯃꯣ ꯏꯅꯦꯒꯤ ꯐꯩꯔꯦꯟ ꯅꯆꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯌꯦ ꯏꯅꯦꯒꯤ ꯐꯩꯔꯦꯟ ꯃꯥ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯅꯦ ꯍꯩꯍꯩꯗꯦ ꯀꯩꯅꯣ ꯏꯅꯦꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯌꯥꯏꯃ ꯅꯆꯦꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯉꯥꯏꯈꯣ ꯑꯩ ꯂꯥꯛꯀꯦꯕ ꯇꯥꯆꯧ ꯑꯁꯨꯝꯅ ꯀꯛꯉꯥꯎꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯎꯔꯤ ꯃꯆꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯥꯡꯊꯔꯛꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯄꯟꯊꯥꯕ ꯂꯩꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯆꯪꯂꯨꯏ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯎꯔꯤ ꯃꯆꯜꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯧꯈꯠꯄ ꯌꯥꯗ ꯏꯈꯦꯡꯂꯛꯇ ꯅꯤꯡꯉꯥꯏꯗꯅ ꯌꯥꯇꯥꯔꯤꯕ ꯃꯆꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯅꯥꯟꯖꯩ ꯏꯆꯦ ꯀꯔꯤꯅꯣ ꯏꯆꯦꯅ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯦ ꯏꯆꯦ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯏꯆꯦ ꯍꯧꯒꯠꯂꯣ ꯇꯥꯆꯧꯅ ꯍꯥꯏꯕꯗꯗꯤ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯇꯥꯆꯧ ꯏꯆꯦꯁꯦ ꯑꯩꯈꯣꯏꯗ ꯐꯥꯒꯤꯗꯧꯔꯅꯨ ꯍꯥꯏꯌꯣꯕ ꯁꯦ ꯇꯥꯆꯧ ꯏꯆꯦꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯌꯣ ꯏꯆꯦ ꯍꯧꯒꯠꯂꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯐꯥꯏꯔꯦꯟ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤꯉꯩ ꯃꯇꯩ ꯃꯁꯤꯡ ꯑꯃꯅ ꯏꯕꯨꯡꯉꯣ ꯐꯩꯔꯦꯟ ꯅꯆꯜꯅ ꯁꯥꯕꯅꯤ ꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯈꯨꯗꯩꯁꯤꯡꯁꯦ ꯆꯩꯔꯥꯎꯕꯒꯤ ꯊꯤꯟꯕ ꯂꯥꯛꯏꯅꯤ ꯏꯅꯝꯃ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯥꯆꯧꯒꯤꯅꯤ ꯏꯍꯥꯟ ꯁꯥꯕꯅꯤ ꯏꯅꯝꯃ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯎꯠꯂꯝꯕꯅꯤ ꯍꯪꯒꯥꯝ ꯃꯄꯥꯜꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯁꯦꯠꯂꯕꯗꯤ ꯏꯅꯝꯃ ꯄꯛꯆꯅꯤ ꯍꯥꯏꯔꯝꯕꯅꯦ ꯏꯇꯩꯃꯒꯤ ꯐꯩꯔꯦꯟ ꯌꯥꯏꯃ ꯁꯦ ꯂꯩ ꯃꯆꯨꯒ ꯑꯉꯧꯕꯒ ꯂꯥꯡꯕꯁꯤꯅ ꯅꯪꯒꯤꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯏꯆꯦ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯏꯆꯦ ꯁꯦ ꯑꯩ ꯉꯥꯎꯁꯤꯟꯅꯔꯔꯣꯏꯕ ꯏꯆꯦ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦꯕ ꯏꯆꯦ ꯍꯧꯒꯠꯂꯣꯁꯦ ꯏꯆꯦ ꯅꯪ ꯍꯧꯒꯠꯂꯣꯕ ꯇꯝꯐꯥꯁꯨ ꯏꯆꯦ ꯑꯩ ꯏꯆꯦꯅ ꯄꯥꯝꯗꯕꯁꯤꯡꯗꯣ ꯑꯩ ꯇꯧꯔꯔꯣꯏꯌꯦ ꯏꯆꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯅꯨꯋꯣ ꯏꯆꯦ
nang haugallo se iche haugallo ba ima tacho tayar tumte baba inama akhoi je aina kauri se khumo ayo ba iche haugallo ba se iche haugallo ba yengo iche akhoi pantoi se kapi se nang tadro se haugallo ba imagi ga thoi karino ichana oiriba matau asibu imagi ibema haugallo isusibu mama leitaba haibado oiradro se imagi ibema haugallo he taibung mapu karino nangna yengliba chagega sibu asak nungsikraba isugi mamabu munduno puriba karigido imagi ngan thoi haugallo isusi kappe nangma amukta themaro ipagi thoi ipana uriba matau asibu karino पाबगी चेराउबगी करी लेरो हाइबदो हाइना हंगम इचान इपागी करी लेरे इ हाइना इपाबु कनादा हंगो हाइबनो इपागी थोय लाओ इचान पुरप खुदोलदो इपा सेटगी कदाइनो इपागी चेराउबगी खुदोल फाइरेना इबुंगी बेमा नंगना तुंबदा मोइनी एटलिसे तसौ लांगदना हाइगी नंग तुमुको इबुंगने इचना साबो खुदैसिना इचनबु पोगी नंग निंगाइदना तुमुको असम हाइरगा मचनबु ngamboi ngamdaboi manam thangatlaga porini haina tawriba adu uba ngamdri asi bhagchang oibana masadagi ikhengsing aduna hena thamoi kairibani sokleba machanbu sumlibani haina tawriba adu ubada kaptaba kana su yaudri mayam adusu tumina layu hairi tumo isandine nungaina ibungi damsidane tum kuire isan bune ibung nupo kidap tum ibungi bema tum isan nugai da tum asumna khamduna matam mabu chatkino haiba yandaba maramna nupa mayungi mapuroiba manemsu laktuna thunglari nganthoigi mathau mangamsu loiri tha khara haukhri numittu nganthoigi manemsu yauna mayam wa tanarami tombireina isu se angang oiri chumi adubu hauzik magi mama ama thibase araibadi nati tathot karam tawri haibado aikhoi kupna khanasi inama mitomne isu sibu hayeng luna tawbitrabadi aduna nasal wafam ama thaudokjagi inama hoi tada hoina yabiyu sinatana atopo upai ude nasal gidi ibema haining liba adu sengna adum hairo tada imong tamphase iso panthoigi mama ohinbiyu tada isubu machani khana nungsiba ngangadabadi imong tamphana oigani tada asumna kupna khanaduna tamphabu matai paikombada luhongbirami yam chawnadi hongdri asumna matam khara haukhri matam gobi magi khongchana amuk yaurakli sajibugi nong mapanba cheirauba tacha se khudai se ichena saramba konduda nachalna sajabani se iche gumna aidi phajana sabusu haiti tacha ichena sabani khanna lawiyu ko tacha phairen machangi makhutna aroibo oina saramba khudai adubu konuna kapchei machan busu hina ningsinglami tamphasu mabungi nungaitaba adu ubada masu yamna kaplami asumna matam magi khongchatna asum chatpana panthoisu chahi taruk helakle tamphasu machapiba ama phanglami tathotna bema panthoise iro mukta lubiram masase laikhomda sanaraga leirame kaideno da ima isa pikpasiga phiam ama subal oibada ngai ngangkhiroi isa se wabada suloi ima su yam sonba natri ima adum hek lubiruro ho nan byam na pamti haima kaya danuni mase lakpa kuijingai dadi khara phabungi masa ama yawbadagi hongi haibado hek tawida hai angang si midoki masa natine nasi aduna thanambani ne ho adu oirasu haiba ima gidi na sunatro iseda imana hairi ngangli khai phai haibado aikhoigi waba khangjaye kari thoksayena hai pan thoi silao lakjibro la mama nang aina laikhom sanaganu hairaga laikhom sanagi hai mase pharoi doni ba ngang ni mase mahik ni mase ai bot palak macha ni ba mama naye ai phuganu ai tawjarui mama ai naye ba hai nang henmali ko henmali hai basin henmali ba pikraba ngang sida sei pai ga ekta phuba ngami ba lao se isu ibok na ne nubi dagi lao bubo ai ima siam ne kiye ai matung sanazararoi bubo ai thoibi hoina sanase hairausu ai chalaroi ba
Isu thoibu karigi mana pangphu da phubo yabro. Bubok lai sidi lao iru lubirage bubo. Bubo. Asumna tamphasu tapna macha anibu chap manana yengba ngamaktri. Somda phairin angaubo oiri machan bu kainabadagi machanna nuksina saramba khudai adubusu thadokte lampak machida madom phamlambadagi karomdai lakpa wakhandu khangji lampaki chidai da hoba khongnang pambi aduda kakhri ngakta yaliba khudai aduna usa amada kikhri aremba machi amana mangakta yalaga songthaduna thawai thakri asuk kanbra machan magi machak asi machal laitrabada asam tawbra machan mabungi mari Somda mama oibi edusu machana hanjilaktrabada macha magi khongoli duna lakpagi lambida angang amada hangi khallingai angang aduna hana peri hairi bubo kaka phairendo karai de lehoge ibokse nogi kaka phairendo thi batholak libani ne kaka do lampak mayagi khongnang da thawri yalami haina mayamna kanna haina hori ai bubo hoida pau haige na lagli ne ha Kari haiba, nangi kaka phairin bo, nati, tauroi, adumna aigi isadi, mi onaramgani, ai sakki, ai yenge ba. Asumna machinda sonduna chattuna lai. Asum lakpada yaurakli, uri machagi thawa yaudraba haksang adubu, mayam changduna thangtharakliba adu. Imagi asauba, imadi magle, imabu kari oiro haibano, nangna nachanba nuksibase, asi yauna nuksibro, imadi magle, imagi asauba, imagi ngan thoi, nangna nabung asibu, nangi nanakta kaurabro, imagi bema, icha ama kainabagi maichak pokpa kokchingai sida, nangna nabung asibu, nangi nanakta nabung asibu dangna kaurabro, imagi bema, Imabusu ichaning itung ilage imabusu longsinbiro he taibong semba mapu aibusu longsinbiro Imonggi mi ataisu thonglari tamphasu macha ani puduna laklari ngasi hayeng chairauba numitni haiba numituni tamphasu ngamjaba mabungsingi pot thinba lakpada uri mabunggi oiramliba phibam adu Tachau nangna doramishibu kaino nachalna tachaugi chahisi chairaubugi khudol purak iye Tachau se ichena piramba khudaisina tachau nangna doramishi karino Tachau nachalda tatana haibado ai icha panthoibu aina pokpa ichani haina khallu haibado ai ngakpa ngamde haina tachau nang nachalba warauduna nachal purakliba khudol ase lauraroi khana nang chatlabro Tachau ai laleba se ai panthoida thina zungang phusu phuraroiba Tachau ai laleba ai makan telure Tachau ai lale panthoina mamhan nang aigi ningol jakaubada phi bhajaba laini hairamaga aigi phi leidabida nang jatkhiba kaigino mamhan imanasu aibu hundokpi mamhanasu aibu hundokpi ai kanada ningai tongnia mamhan nang adumaina tonganu se ogaloba aboki thoibi isugi ima laye kanana isugi ima hundo ami haino abokhoi mayam lairibasidi isugi ima damphadi aigi ima nate hai mana aibusu nungside maman khakna aibuluna dawbani hojikti maman chatkre aigi sanapot phirol kanana laibini bubo icha thoibi ima laye ichagi ima laye ima lale icha thoibi ima laleba ima nane ichabu amuk hana phuraroi ngangsu ngangaroiba icha thoibi asumna phairingi mathau mangamsu loikre tamphasu hana dauna tawdri macha anibu chap manaba mi engdi yengduna nungaina leirei asumna chahi khara hokri panthoisu lesabi phari matamdo yamna thengma natri khulgi pukrida mana ising soklubagi karakpagi lambida phajabina panthoi taning themse nangbu ngaidi male oiramohe mi atopa ngaiba oiramadia nangsuba natiko oiroiba kaisu lekai sida lakpagi maram ita nangbu lumba lakpa natana yari mi mapa yauri mi tani ko ningthemna phajabia noi ising so oiro adogi makhado ai khangi ta ningthem panthoi bungai ko haining libani haiba ai asaida leige ado leirek lekai gi mi lakprana yengbigeba tompok su khumai ngasaidiki ma yaure ido wa amata haidabagi saurap tawna mi gi dia nang wa khangbiri
ꯑꯩ ꯌꯥꯎꯔꯛꯏꯁꯦ ꯎꯁꯤꯟꯅꯗꯈꯩ ꯀꯧꯕꯗꯤ ꯇꯣꯛꯈꯣ ꯃꯤꯆꯥꯟꯅꯅꯁꯨ ꯌꯦꯡꯉꯛꯇꯦ ꯉꯥꯏꯈꯣ ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯁꯤꯟꯅꯗꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯍꯩ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯛꯅꯤ ꯈꯪꯕꯩꯅꯤ ꯀꯧꯗ꯭ꯔꯤꯁꯦ ꯀꯨꯁꯤꯅꯤ ꯑꯩꯅ ꯈꯨꯝꯅꯤꯡꯗ꯭ꯔꯦ ꯇꯣꯛꯅꯤ ꯀꯨꯁꯤ ꯑꯣ ꯌꯥꯝ ꯀꯨꯁꯤꯔꯕ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯨꯄꯤ ꯆꯦꯟꯀꯣ ꯅꯤꯡꯊꯦꯝꯅ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯄꯨꯔꯥ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯃꯥꯁꯨ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯇꯥ ꯇꯣꯝꯄꯣꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯏꯅꯤ ꯑꯗꯣ ꯃꯣꯏꯅ ꯃꯣꯏ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯝꯗꯧꯁꯦꯕ ꯈꯨꯝꯃꯨ ꯀꯝꯗꯧꯁꯦꯕ ꯀꯩꯅꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯃꯁꯦ ꯈꯪꯁꯤꯟꯅꯗꯕꯤꯒ ꯌꯥꯝ ꯍꯩꯀꯣ ꯀꯨꯏꯔꯦ ꯑꯩꯗꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ ꯂꯩꯔꯒ ꯑꯗꯨꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯌꯦꯡꯃꯛ ꯄꯥꯕ ꯍꯣꯏ ꯊꯥꯔꯛꯑꯒꯦ ꯀꯨꯏꯔꯦ ꯆꯠꯂꯒꯦ ꯍꯥꯏꯕ ꯆꯦꯟꯕꯗꯤ ꯄꯥꯝꯗꯦꯅ ꯂꯩꯕꯅꯤ ꯑꯗꯣ ꯍꯌꯦꯡꯃꯛ ꯊꯥꯔꯛꯑꯒꯦ ꯉꯥꯏꯈꯣꯀꯣ ꯈꯪꯗꯦ ꯊꯥꯔꯛꯑꯅꯤꯀோ ꯍꯩꯇꯣꯝꯕꯣ ꯅꯨꯄꯤꯅ ꯉꯝꯕ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯤꯅ ꯑꯁꯤ ꯍꯥꯏꯁꯦ ꯅꯪꯅ ꯃꯤꯃꯥꯡꯗꯅꯦ ꯂꯪꯈꯠꯇꯅ ꯉꯥꯡꯕꯩꯅꯤ ꯍꯣ ꯌꯥꯔꯦ ꯏꯆꯟꯅ ꯆꯠꯀꯦ ꯌꯥꯗꯕ꯭ꯔꯣ ꯂꯩꯍꯧꯔꯒꯦꯔꯣ ꯍꯥꯏꯖꯗꯦ ꯇꯥꯅꯤꯡꯊꯦꯝ ꯃꯥ ꯐꯅꯨ ꯃꯤ ꯑꯔꯦꯝꯕ ꯆꯥꯅꯕꯁꯤꯡꯒ ꯂꯩꯖꯍꯧꯗꯦ ꯍꯥꯏꯔꯦꯍꯦ ꯏꯇꯥꯎ ꯂꯥꯛꯑꯣꯍꯦ ꯐꯩ ꯅꯪ ꯑꯩꯅ ꯂꯧꯔꯒꯅꯦ ꯑꯣꯠꯀꯦꯕ ꯅꯪ ꯆꯠꯂꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯂꯥꯛꯑꯣꯍꯦ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯍꯟꯅꯤꯡꯉꯤꯅꯤ ꯀꯥꯏꯅꯒ ꯌꯥꯝꯅ ꯆꯠꯂꯦ ꯍꯌꯦꯡꯒꯤ ꯆꯥ ꯂꯣꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣꯀꯣ ꯐꯖꯕꯤꯅ ꯍꯣꯏ ꯑꯗꯨꯒꯤꯅꯦ ꯁꯟ ꯑꯉꯥꯎꯕꯗꯣ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯈ꯭ꯔꯣ ꯁꯟ ꯑꯉꯥꯎꯕ ꯀꯥꯏꯅꯒ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯋꯥꯅꯤꯅꯦꯍꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯍꯌꯦꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯝꯕ ꯆꯨꯝꯅꯔꯤ ꯑꯍꯜ ꯑꯍꯨꯝ ꯐꯤ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗ ꯇꯊꯣꯠꯅ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯊꯣꯏꯕꯅ ꯏꯟꯗꯣꯟ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯖꯣꯏ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯣꯛꯄꯨ ꯏꯉꯥꯎ ꯉꯥꯎꯔꯤꯅꯤ ꯍꯥꯏ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯀꯅꯥꯒꯤ ꯌꯨꯝ ꯊꯤꯔꯛꯄꯅꯣ ꯏꯟꯗꯣꯟ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯌꯨꯝꯁꯦ ꯆꯨꯝꯃꯤ ꯏꯟꯗꯣꯟꯒꯤ ꯏꯁꯨ ꯄꯟꯊꯣꯏꯕꯨ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯥꯏ ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯏꯁꯨ ꯊꯣꯏꯄꯤ ꯅꯄꯥꯕꯨꯁꯨ ꯊꯣꯛꯂꯛꯎ ꯍꯥꯏꯌꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯇꯕꯅ ꯄꯥꯟꯊꯣꯏꯁꯨ ꯂꯨꯍꯣꯡꯕ ꯊꯥ 3 ꯐꯥꯔꯛꯇꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯊꯤꯟꯕ ꯑꯍꯥꯟꯕ ꯂꯥꯛꯂꯔꯤ ꯑꯕꯣ ꯏꯃꯥꯈꯣꯏ ꯑꯩꯈꯣꯏ ꯁꯅꯥꯍꯣꯏꯗꯤ ꯂꯩꯌꯦ ꯏꯁꯨꯅ ꯊꯟꯇ ꯂꯥꯛꯄ꯭ꯔꯣ ꯏꯆꯟꯅꯨꯄꯤꯒ ꯂꯥꯛꯑꯦ ꯑꯩꯒꯤ ꯄꯣꯠ ꯄꯨꯕ ꯋꯥꯔꯅꯤꯅ ꯏꯁꯥꯒ ꯋꯥꯏ ꯁꯪꯗꯕꯒ ꯐꯔꯦ ꯏꯁꯨ ꯑꯗꯨꯗꯤ ꯀꯗꯥꯏ ꯑꯕꯣ ꯊꯪꯅꯕꯗ ꯂꯩꯕ ꯏꯅꯦ ꯃꯅꯤꯔꯩ ꯍꯣꯏꯗ ꯃꯣꯏꯗ ꯏꯃꯥꯅ ꯄꯣꯠ ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏꯕ ꯑꯗꯨ ꯄꯤꯕ ꯆꯪꯈꯤ ꯑꯥꯗ ꯂꯥꯛꯑꯦ ꯏꯁꯨ ꯊꯣꯏ ꯂꯥꯛꯑꯣ ꯅꯃꯥꯒꯅꯦ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯑꯕꯣ ꯏꯅꯦ ꯍꯣꯏꯗꯤ ꯂꯩꯌꯦ ꯄꯥꯟꯊꯣꯏꯅ ꯁꯅꯥ ꯏꯆꯦ ꯅꯪ ꯂꯥꯛꯑꯕꯣ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯃꯤꯅꯤ 이마는 ꯉꯥ ꯊꯣꯡꯍꯧꯔꯤ ꯑꯩꯅ ꯌꯦꯟ ꯃꯔꯤꯡꯒ ꯊꯣꯡꯉꯤ 이마가 이가 그나나 하우게나 다나링 이제 이마기 하we 하이be 야르고 마시디바 까이기 아니 톡도 통이노 이마 호이 와나바 이제 아이기 이제 아니 수디 이선수 레이티 ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯇꯪ ꯄꯣꯛꯄꯩꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯈꯜ ꯊꯣꯡꯅꯤꯡꯉꯤꯅꯤ ꯏꯆꯦꯅ ꯆꯥꯗꯕꯒꯤ ꯌꯦꯟꯗꯪ ꯊꯣꯡꯉꯕꯅꯤ ꯑꯉꯥꯎꯕꯁꯤꯗꯤꯕ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯃꯆꯨꯗꯨꯅꯤꯅꯦ ꯑꯩꯗꯤ ꯄꯥꯈꯪꯐꯝꯕꯨ ꯍꯩꯗꯣꯛꯅꯤꯡꯉꯛꯇꯧꯔꯦꯗ ꯁꯤ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯄꯨꯔꯅꯤꯃꯥꯁꯨ ꯏꯪꯒꯤꯠꯇ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯇꯧꯔꯛꯏ ꯄꯥꯟꯊꯣꯏꯅ ꯃꯁꯤꯗꯤꯕ ꯑꯗꯣ ꯏꯆꯦ ꯆꯥꯛꯂꯥꯝꯃꯤ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯒ ꯁꯅꯥꯁꯨ ꯄꯥꯟꯊꯣꯏꯒꯤ ꯀꯀꯥꯒꯤ ꯃꯆꯥ ꯄꯨꯔꯅꯤꯃꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ